अहानबदा मरोइबा पाउ कांग्रेस के मिरेप सिंह क्रिमिनल केस ता चेनबा ngaktani haina बीजेपी ना मराल सिखरे NEIDP amadi AITC Manipur Pradesh anina issue kaya thengnaminanaba yana cherol ama khuyek pinakre CAB na Manipur yauna North East ta karimata sokadaba laite haina BJP ki National General Secretary Ram Madhav na phongokre amadi Maherol lagi hauna sagona duna laklaba Manipur gi poni mutkhiba yabagi fibam da leire Kurumzari Times of Manipur ke Manipuri Paumiyang tabiri mayam punamakpu ASHAPRIYA na taram nokchari hauzik pau sandok na pizari Congress ke mirep o Navakisor ge lanthum masi lupa lak maudra manga romni haina affidavit ta haira basu crore kayagi mapuni inner amadi outer da Congress ke mirep oiriba sing criminal case lairiba ngaktani haina BJP Manipur Pradesh ke spokesperson Dr. Nimai Chan Luwang na phongdokre wafa masing asi party asigi spokesperson oiriba CIS Bizoy gi lamfelda laiba yumda pangthokpa paugi mifam amada phongdokhibani CIS Bizoy na haikibada hiang thangda laiba Muslim taba mafam amada pangthokpa Congress ki mifam amada mirep oiriba o Navakisorna BJP gi matangda ngangkhiba wafam adu yamna laibak thibani IAS fanglaba masak naiba miyoi amana Hindutwa gi wahanthok khanglamdaba asi yamna laibak thibani BJP wu maral kaya thangjinduna mahakki bot phangnana bahonari badu tawbiganu mahakna Chief Secretary amadi MDS ki Chairman oiringai matamda senja thunja tawkibagi criminal case ama mayok naraga leiribani makhong nama jail da thangjillaga leiribani haina Vizoina makhata ki Sri Navakishore se IAS officer amani hairaga mana ngasibo Hindutwa gi arda khangamdrise masi general knowledge kyam what pasano natraga kyam bias leba mino yam samna haijarabada aikoina lai khurumba mi unabakanda khut ani lonaraga namaskar ain tarise siju Hindutwa gi manung chale sibo khangdaba mana Hindu pallena Hindutwa gi sizinaraga Muslim singda akhoi vote lobagi plan ama tawribase masi tawbigano aduga Sri Navakishore se akhoi gi ahlaman unabakanda namaskar tawbra mai photo de haina namaskar taru taw uldi namaskar taru Hindutwa gi manung challi neba ma hello hi good morning ka haibra adu masana practice tawriba magi akhoi gi keno mayam du mana masana chaijabaga jamana Congress Hindutwa gi keno loi ilingal de namaskar taru sinje magi mind of fickle minded whatever fickle minded are public ba ningak pa tawba masagi chakui gi dam khanba officer man se maitei masa IS officer se magi dam dai khoi ikai bi ba Amarom spokesperson Dr. Nimai Chan Luwang na Congress party na senja thungja tawi haibagi achoba maral ama haibabu ticket pibada aranba tawba sina achoba khudam amani Navakisor na MDS ke chairman oiba matamda lupa crore chamaga marifu manga hena lana sizinaki hiramasida FIR ama panduna case lairibani state asigi tongan ba mafam singda lam kaya lairi amadi Manipur gi mapal dasu mahaki property kaya lairi asigumba kaya si losinduna mirep ama oina tholakpa si angakpopoi Congress party na khankiba MP singna kari tawkhrabagi haibasi white paper puthokpiu lakadoriba election asidasu NDA na chauna mai pakani haiki maiti macha ani chuba IAS officer ni ai ani ahanba Manipur gi Chief Secretary maiti macha ni adubu aibu Chief Secretary lokthokpi habsi aibu Chief Secretary lokthokpi habsi sidama sympathy vote form na bo khonai heba yam laibak thi bane vote sympathy ri yabanate maduma politics yauba mari boidi politics yauba mari Congress sunate mari moi leader sing khara paisa lemo bodu so puthokba pamuradna paisa paiba mi thirakpada hojiki candidate ani ji phangba Sri Navakishore magi property mayam akoi tawde mai property achawbam yolin tayaba mana Congress ta bargain tur se paisa konna na ba puthopa ngongani aigonda party de paisa pibi rakanu adu ai hora jage na assurance ama lawnaga security impiraga drama ji ticket phangmane natradi moi gi Congress ta ma na ticket phangai maram Nakalamoromda Narendra Modi na luchingba sarkar asida yauriba Union Minister singi marakta
criminal case chenaba minister sing chada Maudra ki mathakta lai haina CLP gi leader oibo bina phongdokre wafam asing asi BT roto laiba Congress Bhavan da pangthokpa tongan ba party da yauramba ex minister ex MLA ADC members amadi BJP da yauramba members sing Congress da yaurokpagi taramna upagi thoramda phongdokibane Manipur Pradesh Congress Committee MPCC na sinduna pangthokpa thoram aduda MPCC gi president Gaikhangam MLA sing ex MLA sing party gi luchingba kaya su saruk yakhi party da nauna yauraklaba miyoi sing adudi ex minister K Vanjalian ex MLA Junghamlom Pamai BJP Imphal Central District Mahila gi general secretary N Kavita treasurer Sihais Ranjana BJP Khrai Mandal gi Mahila Morcha gi president W Fulka yauna tongan ba district singdigi karakpa MDS member yauna miyoi kunmari party asida changlakpada harauba amadi nungai ba phongdoktuna CLP leader o ibobi amadi MPCC gi president Gaikhangamna party gi lengyan fi khudol tamkhi CLP gi leader o ibobi na makha tana haikibada party asida thazaba thamduna changlakpasi asuki matik nungai Bharat amadi Manipurda BJP na luchingba sarkar asina laibag asi manghangadore Khutti yaudana thabak tawduna leire center gi luchingba singna state asibu nungsiba saduna miyamda oida padaba kaya ngangduna pangbasiri center da sarkar paiba union minister singi marakta criminal case mayok nariba minister kaya yaubage haibasi miyamna hena khanglaba wafamni state asigi miyamna iramdam asibu BJP gi makhuttagi kandaba yade haiba wakhal pukningda chetna thambatai lakadoriba election asida miyamna party asida thazaba thambiduna nungsibiyu haiki I check 8,000 crores, a little more than 8,000 crores here. For the last nearly 30-40 years, accumulated figure never. Chahi kuncha ni puta kaji lower padu never. Loan lower higher the Honorable Prime Minister Shri Narendra Modi ji say, Mana Gujarat Chief Minister when the Mana Loram say highest in the country. India ki state mayam siki Narendra Modi na Chief Minister waiting at the Mana Loram ba loan say. I exact figure to the Kaure, whose internet loy labor, why did he sound a loan low Kushalam say Narendra Modi name when he was Gujarat Chief Minister Waimatandava. Trat Suba Lok Savagi, inner Muslim outer the Tagachariva, candidate Sri K. James outer the honorable resourcing former Chief Secretary La Akoi. Praja Punamana bought PB to na Sri Rahul Ji Kut Gankat Hanba. Young dynamic waiva Sri Rahul ji akhoi cap ki standing clearly akhoi na Congress na center da sarkar het parak tawa UP na sarkar ek parak tati cap se amona ai noi na loi haibdi masi scrap tawgini haibne ba puthor pudi nauna puthor pudi laina si akhoi di clear ni Amaramda BJP amasung Congress asi miyamna chahi kaya changna test tawraba party ngaktani Makhoina kadai fawba miyamgi yaifanaba tawkhibage haibadu mayek senglabani maram asina MPB da vote piduna mamangda lamdam asigi sarkar pairingai matamda miyamgi thabak tawba ngamhodaba singdu ngamhanbiyu haina inner parliamentary constituency da party asigi mirep oiriba o jugindro na phongdokre mapal kangjaibung maningda leiriba party asigi office da pangthokiba paumi singa unabadu da jugindro na makha tana haikibada Lakliba Lok Sabha Mikhalda MPP da vote PBU loinana lakadoriba general election da MPP na sarkar soidana semgani haiki Manipurda loro amuta lo madu loro multiple cropping kya puthongna honaba Manipurda sen thungi phim sokteri bese masi sunnadagi Manipur se low wida impham moraga sai sendan lambi tan manina low wizigi thabak se masi chawkhalan ba yade haibasi MPP sabsaba Chairagasida Hokiba Chahi Lissingani Taratreta Pangtokiba Mikhalda BJP gi ticket ta Khundrakpam Kendra da Mikhal Thengnakiba Tihais Muhindro ngasi BJP Thadoktuna NEIDP da yaukre Muhindro na NEIDP da nauna yaurakhiba da party asigi terada laiba office da party gi luchingba singna harauta yamna okhi Thoram madu da wangangladuna Muhindro na Bharat ki oina mafam kayada Masa masagi oiba regionalism gi wakhalonda hena puning changna raktuna regional party singi ihau kankhana rakli awang nongpok Bharat ki oina su regional party sing punsinduna chatminabagi wakhalon lakpa sina BJP thadokibani haiki Disina khaliba wakhalon lasi aiboge economy da sen thungi abasta da adi economy warfare da haide economy warfare jida changchal laku khongtha amoni changchal lakpa amugumna uba ai praja jingi damakta ai logi singi damakta akoina pakhilba scheme mayam ju pakhilakpagi kaino ai asidi to da phangjaba
aduna asigumba karigumta kanosu leitaba badnaamsu leitriba asigumba party se aigi iramdom isagi leiriba ai regional oiba kenosida semasi darkar oina haibi wakhalon jita khanjadana asigumba hana aina national party BJP haiba party se lejermadu ai ngasidagi ai toksere aduna asigumba regional party native haibi sida ngasidagi ai yaujadana lebak miyang seba tobum apung phana ai tokjerage Amaromda NEIDP State Unit ke President NG Bizoina Modi ki oidaba kaya thazarubadagi BJP da changluba kaya ngasidi regional party ki ihawasida yauksilakpa sina NEIDP na tungda state asida achauba thodang lawgani haibadu mayek sengna takle punamak asi aikoina afaba mongda asa tawjei chatpiraga konna lakadoriba chahi kaya asida aikoi next election da su 2022 da koi myam jointly thengnamina dana aikoi gi party asina sarkar amutang pairakani haibagi asadu da aikoi myam hona minasi haiba wafam si thamjaraga myam punamku thagachari Nakalamaromda All India Trinamool Congress Manipur Pradesh na lakadoriba Tarataret Suba Lok Sabha Mikhalda NEIDP gi outer amadi inner gi mirep anida saugalagani haina fongdorakle Hiramasiga mari lainana ngasi NEIDP gi terada laiba State Unit Office ta Trinamool Congress amadi NEIDP gi mihut sing yauna pangthokiba paugi mifam amada NEIDP gi Election Committee gi Advisor ex MLA Dr L Ibo Hanbina Mekhala sida punna chanminaduna awang nongpok lamdam singi laidiba issue sing punna thengnaminanabagi wakhalonda ngasi party anigi oiba yana cherolama khuyek pinare haiki All India Trinamool Congress Manipur Pradesh ka Northeast India Development Party ga punna campaign tawminaba to venture a joint campaign haiduna agreement ama kak ngasi sign tawnare ngasi haibu numisidagi All India Trinamool Congress Manipur Pradesh amasung NEIDP na punna campaign tawminargani asigumba khudong chaba si pibi bagi damakta All India Trinamool Congress Manipur Pradesh bu Northeast India Development Party gi maikai dagi thagat pa phongdok chari Lok Sabha gi mikhal matungda Manipur University gi mapung faba BC ama leiragani CAB na Manipur yauna North East ta karimata sokadaba laite haina BJP gi National General Secretary Ram Madhav na phongdokre wafam asing asi Hotel Grande da pangthokpa intellectual meet ki thoramda phongdokibani BJP Manipur Pradesh na sinduna pangthokiba thoram aduda Chief Minister N Biren BJP Manipur Pradesh ki President su oiriba Rajya Sabha gi MP Khetrimayum Babananda Inner gi MP Mirep oiriba Dr RK Ranjan su meet aduda sarugyakhi Manipur ge masak nairaba miyoi kyana saruk yakiba thoram aduda Ram Madhav na makhatana Bharat ki tongan ba cultural identity kayana pullaga leiba mafam amani Manipur ge culture yaudana Bharat ki culture mapung faba ngamde Bharat ki di Manipur asi asuki matik maru oiba mafam amani South East ke leibak singa afaba mari thambada Manipur asi yaudaba yadaba mafam ama oire Center da BJP gi sarkar ama lakpadagi Bharat ta ahongba kaya lakle haibasi thabak na ullabani State asigi su BJP sarkar lakpadagi ngasidi ingna chikna leiba lamdam ama oire ban leitre ching amasung tam nungsinaba hengalakle Center na su state asida ahenbam iyeng yengduna lakli haiki Jews came, we welcomed them. In fact, if you ever happen to go to Israel, you will find Indian Jews, closely 80-90,000 people who speak Hindi, who speak Marathi today. They are Jews. They tell you stories of how they have been fully integrated in Indian society without question. Friends, this is our culture. This is our history. Don't be afraid that they will come and inundate you. No, we give you the guarantee that your culture is as much important to us as the culture of any other part of this country. Nothing will happen to you. Thawa fangdabagi awaba kokhanba nupi singda ahenba sakti sinaba border gi issue loisinaba honaba amadi CAB chana handanabana lakadoriba mikhal asigi mirep ama oina thoklakpani haina Rashtriya Janhit Sangras Party RJSP Manipur Unit ki President su oiriba amadi party asigi inner gi mirep oiriba Sanjam Nandeswar na phongdokre wafam asing asi Tom TV ga akhanana unaba amada phongdokibani
Tangkak ani thokna pangthokadaba tarat suba Lok Sabha gi mikhal asida Inner Manipur Parliamentary Constituency gi mirep ama oina thoklakliba S Nandeswar gi thangmaiban polem leikaida mirep asigi yum akhanana unaba aduda mirep oiriba Nandeswar na makhata na haikibada haukiba mamangda MP kayana state asigi yaifanaba kari kari tawkhrabage ngasi fawboda Bharat ki Parliament da state asigi matangda kari bukhatkrabage issue kya laiba state asi matam chana loisina bahona bada unemployment gi problem koknana bahona bada sen thumgi fibam soksilakpa kaya asina state asi mang batare haiba wakhalama lakhi asigumba kaya asi kharada oirabasu semdoknaba hona ningbadagi mirep ama oina thoklakpani RJSP gi oina tongan ba state kaya da mirep kaya thadoktuna mikhal thengnari state asigi miyam gi punsi chawkhatpa state ama oina naba lakadoriba MP gi election asida MP ama oina thoklakpani state asigi praja singna nungsibiduna miyam gi amadi state asigi thabak tawnanaba honabada mihut ama oina thagatpiyu haiki government gi representative edi Manipur government gi oidabanina aina kamai tawna MBC amanda Delhi da ngawnu ni kamai tawna foreigner chalaga ngawnu ni government gi authority am oidaba yadabanina aina ngasi MP oina mayam ji nungsibina kabirabadi sigumagi ebini mayam thabak mayam tawba yaba employment akoi sida laiba mayam si employee taro matungda there will be a lot of vacancies we have to invite other state even other countries Thawbal amadi Kakching bota sing amma balambi amada thambiram le Meghal da mai paklabadi district ani asigi hiram kayada mai paknana bahona gani haina Outer Manipur Parliamentary Constituency gi Congress ki mirep oiriba K James na fongdokre wafam asi Kakching da pangthokiba mahaki election campaign da phongdokibani campaign adu da CLP leader o ibobi party president gai khangam amadi mirep James na tongan ba wafam kaya phongdokhi local mayam la amata khangdana dar kora da thambirame mashi khanmatana yam nuaite atuba state da compare korudana ekone yendrase south india da karnataka moi jini india magi thodando schedule loina company na madu ki special scheme do madu ekon khunda bibiro madu ki package ekone kapiro nina mani special package government nira mana billion yaba yamna dogo yamna do leirambani thodamdo magi schedule do leirambani adubu aikoi gi mumang do saki umising duna magi schedule do cha na madu gi hogo gi tamada simaya thokibani akoi masi haining de mi ki personal ho wasi mamun de ikai boy haya khara na kaino rupi amanda itu to ko ikai rupi wa to wa ya o wa to haining de mi ki personal ho wasi ko ji mamun de masi yamna kare hani silai ho de wa an silai ho de mi na ma de ne ko chuma mamun de adubo democracy sa panina Mini mama tu malu sibuk terus sibuk pun tidak tahu kita. Mini mama itu kamai terus sibuk kita. Mai horol dagi hauna Manipur gi powari ga sagona duna laklaba Manipur gi poni ngasidi yengsin bidabana mud khiba yabagi fibam amada leire hiram asida report ama Mai horol dagi hauna powari ga tatna thana ba yadana sagona duna laklaba Manipuri poni ngasidi lamdam asidagi mud khiba yana leire haibada haiman ba thokloi matam gi lengakna Manipuri poni yokhatnabagi damak thabak thoram kaya paikhatlabasu tung koina satnaba yagadaba mawngda thausil paikhatlamdabana ngasidi sa asigi masing nongma gi hantharakli polo gi poknafamni hairiba Manipur matam kharagi matungdadi wari lairi khakta da lehoba natana Manipuri poni mutkigadra haibasi hangba yaba wahang ama oiri Imphal dagi nongchuplomda sumnatagi kilometer 15 khaktamak chatlaga leiba Kangpopi district ki manung chanba tingkai khunok singthakta leiba Sahi kuntra helaba poni farm ngasidi kana amatana hanna yengshin bidabana mapu leitraba teklaba yum amagum leihori aina hainin aina bide hanjinna amuk le hanninge hoy
ꯏꯪ 1948ꯇ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯣꯅꯤ ꯐꯥꯔꯝ ꯑꯃ ꯊꯝꯗꯨꯅ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤꯕꯨ ꯌꯣꯛꯈꯠꯅꯕ ꯍꯣꯠꯅꯔꯝꯂꯕꯁꯨ ꯉꯁꯤꯗꯤ ꯌꯦꯡꯁꯤꯟꯕꯤꯗꯕꯅ ꯄꯣꯅꯤ ꯐꯥꯔꯝ ꯑꯁꯤ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯁꯒꯣꯜ 15ꯃꯨꯛ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯥꯔꯝ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯡꯁꯤꯟꯕꯤꯗꯕ ꯑꯃꯗꯤ ꯃꯦꯟꯇꯦꯅꯦꯟꯁ ꯇꯧꯕꯤꯗꯕꯅ ꯇꯞꯅ ꯇꯞꯅ ꯁꯒꯣꯜꯁꯤꯡꯒꯤ ꯃꯁꯤꯡ ꯍꯟꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯄꯣꯅꯤꯒꯤ ꯂꯥꯏꯕꯛ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯡꯀꯥꯏ ꯈꯨꯅꯧ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗꯅꯤ꯫ ꯁꯨꯞꯅꯇꯒꯤ ꯏꯝꯐꯥꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 10 ꯈꯛꯇꯪ ꯊꯥꯞꯄ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯑꯃꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯕ ꯃꯐꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯣꯅꯤꯁꯤꯡꯕꯨ ꯌꯣꯛꯅꯕꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯐꯥꯔꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ 1988ꯗ ꯁꯦꯝꯒꯠꯇꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯐꯥꯔꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅꯁꯨ ꯎꯃꯤꯟꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯥꯔꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯒꯣꯜꯗꯤ ꯂꯥꯏꯔꯅ ꯁꯒꯣꯜ ꯃꯊꯤ ꯐꯥꯎꯕ ꯎꯕ ꯐꯪꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯅꯤꯁꯤꯡꯁꯤꯕꯨ ꯌꯣꯛꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯍꯣꯠꯅꯖꯔꯝꯂꯒꯁꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯇꯦꯛ ꯑꯀꯥꯏꯇꯅ ꯊꯜꯂꯕ ꯍꯥꯏꯔꯤꯕ ꯐꯥꯔꯝ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝ ꯁꯣꯛꯅ ꯂꯩꯔꯤ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯄꯣꯅꯤꯁꯤꯡꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯆꯪꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯈꯤꯕ ꯇꯥꯏ꯫ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁט ꯃꯨꯡꯌꯥꯝꯕ ꯆꯦꯡꯂꯩꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯤꯕ ꯁꯔꯠ ꯁꯔꯃ, ꯗꯣꯝ ꯇꯤꯚꯤ ꯅ꯭ꯌꯨꯁ, ꯇꯤꯡꯀꯥꯏ ꯈꯨꯅꯧ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ꯫ Advance booking for events, conferences and party, 50+ covers. Aris Tower since 2002. Kindly contact us at 9612719966. Address Uripokhuidrom Lekha, UK Road, opposite Petrol Pump. lamjingba jewelry na adomgidamak khwaidagi asengba sana khwaidagi ahongba sana asamalda fanghanjari aikhoigi service singdi inat ki oiba design sing ready made ta fanghanjari singnaningai oidraba asengba sana khaktamak pizari manung matam sana order delivery sing pizari sana asamal khwaidagi nemna logzari nomaizing numitsu adomgi service ta leizari Nasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbajewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940299391. Lamjingba Jewelry. Good quality is our priority. Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg. Also offers you with chef specials on weekends. Enjoy your happy hours with our best services. Asian restaurant Hotel Yaifaba, MG Avenue, Imphal. For home delivery, kindly contact 9856003956 or 9856003957. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities.
Break ki matungda mayam muka hana taram nokchari makha taba pau pizari. KCP Nando Fraction ge commander Tihais Nando ge likul thibagi thabak ngasisu lepalaitana chathari. Hiramasida report ama. English Aniga Marida Thokiba, Lunglila Elizabeth Mihata, Maruina Senaba, KCP Nando Fraction gi commander, T.I.S. Nando, Haukiba Mars ki Tangkun Gataruki, Nongalam Daida, Jenims ki Melortho Watagi, Nantoktuna Sen Krabamatunda, Security na, Mahaki Kungul, Libagi Tabak, Leptana Sathari. Ngasi ayuksu Sagolmang Police Station gi Manungsanba, Sanjen Lok, Yenthau Pokpi, Sinam Kom, Ising Thembi Amadi, Kairang Ten area da Paksan operation Sataki. Singyagi to, Sing Matak Kaba Kopoching Matak Amata Lem Natagan or Loinamo. I put no check talk. Imphaliski SP Jogesh Chandra Haubizamgi Midyeng Makada, Additional SP Operation T.I.S. Krishna Tombina Lusingba, Imphalis Commando Amadi, Special Commando gi Combined Team Aduna, Ayuk Pung Taruka Makai Dagi, Hauduna, Pung Mapanga Makai Aduai Fauba, Chatakiba Operation Aduda, Punna, Yum Samagi Matakta, Sangduna, Thiba Humbagi Tabak, Chataki. Saurakna Mioi Samaga, Marfurom, Masamasagi Saktakche, Putok Handuna, Amamamta Oina, Verification, Sataki. Operation aduda validity loiraba single barrel gun ama fagat panatana thoidokpa mifami pundi yaukide. Chairaga Sida Nando Bujanims ki Otho Watagi, Nando Chento Kibaga Mari Lenana, Joint Interrogation Cell na Wahang Pahang Taunabagi Damakta Fagat Kiba, Constable Muhammad Manjur, Joint Interrogation Cell na Wahang Pahang Taubagi Fu Chaiba Taubada, Lai Kidre Haina Tazabayabagi Pauman Haidi. Laikidraba Manjur Ningthau Naidagini, Loinana, Mahaki Mayamba Amasu, Manipur Police Department da Thabak Tauri Haidi. State Health Society National Vector-Borne Diseases Control Program Manipur na Sinduna, Media Person Singi Nongmagi Oiba Advocacy Meeting ama, Ngasilam Philpata Laiba Ima Hall da Pangthokre. Indian Medical Association gi Mini Conference Hall da Pangthokiba Thauramadu Lamdam asida lairiba tongan media house singi mihut singna saruk yaki. Thauramadu wangang laduna National Vector-Borne Diseases Control Program Manipur gi State Program Officer T.H. Sartona Malaria Hariba Laina asidagi ngakthokna ba honabada Sarkar khaktana honaba haibasi oithoktabani. Laina asidagi ngakthokpada miyam aikhoi puna wakhal taminaba mathautai. Masida media person singna miyam bu wakhal tahanbagi mateng pangbiyu. Malaria testing amadi treatment gi khudong chaba sing lemna piri. Loinana English singani kunma thoi fawgi manungda lamdam asidagi malaria mapung fana muthanaba honaminasi haiki. Health Department akoi ngakta akoi malaria se eliminate tawba ngamgadawa nate. We need the cooperation of the society, the community. Aduna akoi ki press, akoi ki print, electronic media, noi ki message ti everyone the noi yaubanina. Akoi ki message through your keno sida akoi message further relay tawraga praja mayam na tabiraga akoi mayam malaria elimination gi akoi thabak se tawminagni haibagi ngasi tawjawan. Radiant Group Grihangi Kun Suba Ningsing Thauram Palace Compound to Laiba Chandrakriti Auditorium da Pangthokre. Thauramadu da Hanagi Chief Town Planner Nepram Git Kumar, Radiant Group ke Managing Director N Romeo Amadiatai Masak Naiba Miyoi Kyasu Sarukyaki. Pangthok liba Thauramasigi Matangda Radiant Group ke strategy amasung planning pairiba ke Siddhanta Sarmana Company asi kamaina horakibano loinana karamba fibam da lairibagi haibagi matangda marik chumba wafam phongdoki. Gym manungta koi fitness center jida phangis mayam je koi gym gi facility khatang na tabida adugi dagi helaga koi restaurant yawe koi dietitian plan toba koi meal yawe adu mathak da sauna steam bath or the locker facility the changing room the even like koi washroom hai tare ka simam da phasana loinamak neat and clean environment hai tare mayam da su koi premium class kamaina mapanda metro city da phangbagi mong da koi Manipur jo koi na venture to fitness ki jida sigi tawrisi maram bisu koi core value hai tare healthy lifestyle aduga koi way of living aduga ecosystem gi related oiba koi lairi pochi da koi na sigi Radiant Fitness koi premium gym na ho sagi ne.
Kwakaithel Thoksom Laikai gi mafam kayada Thaunawzam Mahesna street lamp thanabagi khongthangsing lokhalakpada Imphal Municipal Corporation gi Ward number 12 ki corporator Posangbam Premilana thagatpa phongdorakli ngarangdagi hauna chatharakpa street lamp thambagi thabak asida Kwakaithel Thoksom Laikai da numidang chathok chasin tawbada khudongchadaba ohellagani haiki ngakpigani khudongchabo ohellagani haiki Ward number 12 ki Kwakaithel Thoksom Laikai sida akhoi inaw Thaunawzam Mahesna akhoi mai se yamna mamme haiduna karigumba khara mateng pangjage haiduna habirakpadagi akhoi laikai sida ngarangdagi chathajaraga mai thambi bagidamak akhoi Thaunawzam Mahespu hanna thagasari Manipur Apex Handloom Weavers and Handicraft Artisans Corporation Society Limited Imphal na sinduna numit taran taruk ni chupnat pangthokadawa Special Handloom Expo lisingani taranipan taramapan ngasidagi GM Hall da hokre Expo se handak lakliba sajibu chera waga mari lainana pangthokpani haudokpagi thoramadu Padma Shri Awardee L Subadani Awas ki President K Indira District Handloom and Textile Imphal West ki Project Manager and Nilavantazit Amadi atai masak naiba miyoi kya susarukya ki Wangang kibasingna lakliba chairauba iyonggi oiba polam sing mabung mawpa singda khodol tambina ba phongdoki Yamna tangai phadana makhoi gi senphamda thawai hakchang yaubiduna punam asi tawriba mela sina platform ama pujarakpani aduga siga loina na print media kangbusu khunai yasina saknaiba yamna bebhar leiba reporter kangbusu akhoi gi damaktadi barometer ama oibiribani makhoina khabar kagas kayada puthoga officials in departments in yogduna akhoi gi khangjadaba ujadaba society ima event hisabi singi kananaba pakholoena isininaw reporter amadi media kangusi lejaribani Foreigners eki makhada naronda changlakpagi case ta Assam police na Myanmar Rohingya macha ama faduna Assam gi Golpara jail da lairakhiba ama fadok matam loiraduna ngasi Myanmar authority da sinakre Assam police ki inspector Mirnal KR Das na luchingba team amana Puraktuna ngasi ayuk pung 13 rom taba matamda More yawraklaba matungda miyoi aduge che chang documents sing check tawraba matungda More gate number 1 da Indo Myanmar Friendship Iron Bridge da lairiba Myanmar gi immigration office da sinakhibani ngasi sinakraba Rohingya macha adudi Amir Hakim apokpa Muhammad Sayyid Hussain Myanmar gi Boston state ki manung channa lairiba Manunara village tagini ngasi gi khusinaba adu da More police ki OC letko how wifi na Assam police singi mateng pangki Paugi Marakha Nate me break amamuk logzari. Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari no. Khudong chaba kaya ma pizari. Akoina phanganjari ba products sing di trucks, tippers, haulage, bus, amasung chainset ne. Documents ichang dana adomi sale amadi matamang handana loan gi khudong chaba pizari. HDFC Bank, Lamjingba Finance, Amadi, Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Ekhoi gi sport servicing van adongi damakta mathampung badalai jari. Bus sing yon madanatana school, college, universities, office ki dama contract basis ta lobi bagi khudong chaba su thamjari. Amadi genuine lay parts sing su phangbigani. Adongi mai pakpana. Ekhoi gi mai pakpana. Lamjingba Nidhi Limited ki members singda akaknaba matam kharakak ki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruk ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lawbiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobi bayagani akaknaba matam khara khaki oiba khudong chaba sing asi lobi ranaba members singda ningsingjari
ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯅꯥꯒꯨꯝꯕ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯤꯕꯁꯤꯡꯅ ꯃꯦꯝꯕꯔ ꯑꯣꯏꯕꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯑꯃꯗꯤ ꯑꯀꯨꯞꯄ ꯃꯔꯣꯜꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯗ꯭ꯔꯦꯁ ꯂꯝꯖꯤꯡꯕ ꯅꯤꯙꯤ ꯂꯤꯃꯤꯇꯦꯗ ꯅꯤꯌꯔ ꯅꯤꯇ꯭ꯌꯥꯅꯟꯗ ꯃꯟꯗꯤꯔ ꯅꯒꯥꯃꯄꯥꯜ ꯔꯤꯝꯁ ꯔꯣꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯃꯣꯕꯥꯏꯜ 9366857001 ꯏꯃꯦꯜ lamjingbanidhi@gmail.com website www.lamjingbanidhilimited.com nupa khaktabu sagai lepkani haiduna chakthukchani hinglibasingse mama amana pokpani mama do nupi ne habase kormal nipa poksunati ipa numanga tawdana ari amada senting na bathabu adugi mohotane laida kabu kudumama katlaga lushanaga lo aibu nangi angang longnaba thamba miro senaba ngamdragana nupi ni kai doino khongbandra kaino hudok chu kaino nangna na sa nupa am yawusinate do nangi nupi ama thirage dana leppe piba amadi poktaba yadabane taunariba mayam chi khangedana yengu nang ngasimak yumji thado sakadamni bojoba ngasi ne mai ka du solan chale mase mahi laina longnar kani macha masugi ningba thungal loidoi oiradi pedo bokpiramino hadok lema yadro sagi sarang manungda imana kaya wana nang puduna chelaki imagi bema nang matik saba mi mati oidaba yadabani nang tamo khaktani nusidiye ꯐꯩ ꯅꯪ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯗꯤ ꯈꯜꯂꯨ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯄꯥꯀꯤꯁꯇꯥꯟ ꯆꯠꯂꯒ ꯁꯣꯁꯥꯏ ꯕꯣꯝꯕꯔ ꯑꯣꯏꯔꯒ ꯁꯤꯔꯒꯦ ꯀꯩꯅꯣ ꯑꯩꯗꯤ ꯅꯪ ꯄꯦꯜꯂꯣꯗꯨꯗ ꯅꯪꯅ ꯍꯣꯠꯅꯔꯤꯗꯣ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯣꯠꯅꯒꯗꯕꯅꯤ ꯑꯦ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕꯤ ꯕꯣꯝꯕꯦꯂꯥ ꯆꯟꯅ ꯃꯦꯔꯤ ꯀꯣꯝ ꯃꯈꯣꯏꯁꯦ ꯅꯈꯣꯏ ꯏꯃꯨꯡꯗꯒ ꯄꯣꯛꯂꯝꯂꯗꯤ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯝꯒꯅꯤ ꯁꯩꯍꯧꯐꯝꯗꯒꯤ ꯁꯩꯗꯤꯟꯅꯐꯝꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯧꯔꯝ ꯑꯁꯤꯗ ꯅꯠ ꯁꯪꯀꯤꯇꯟꯒꯤ ꯑꯣꯖꯥꯁꯤꯡꯅ ꯏꯁꯩ ꯀꯌꯥ ꯈꯨꯗꯣꯜ ꯇꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯒꯗꯧꯔꯤ ꯅꯠꯇ ꯏꯁꯇꯔ ꯐꯥꯎꯟꯗꯦꯁꯟꯒꯤ ꯑꯣꯖꯥ ꯀꯦ.ꯑꯩꯆ. ꯀꯨꯟꯖꯦꯁꯣ ꯑꯦꯝ. ꯆꯥꯎꯕ ꯑꯦꯝ. ꯒꯣꯕꯤꯟ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯀꯌꯥꯒꯤ ꯑꯈꯟꯅꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯆꯒꯅꯤ ꯂꯣꯏꯅꯅ ꯁꯛꯅꯥꯏꯔꯕ ꯑꯣꯖꯥꯁꯤꯡ ꯑꯦꯜ. ꯂꯥꯛꯄꯇꯤ एन. श्यामचंद के.एस. कृति एस. थानिल टी.एस. इभोल के.एस. थौरानी सावी अमदी बी. अमुसना सरमबु लाइफ टाइम अचीवमेंट अवार्ड पीदुना इकाई खुमनगन कौबिरगनु मार्च 31 मणिपुर स्टेट फिल्म डेवलपमेंट सोसाइटी के ऑडिटोरियम नुंगथिल पुंग अमा अदोम सोइदन सरुक याबला ब्रेक की मतुंगदा मखा ताबा पाउ पिजरी तरातरे सुबह लोकसभा मिखल नक्सिलक्पगा लोइनना भारत की प्राइम मिनिस्टर नरेंद्र मोदी कांग्रेस के प्रेसिडेंट राहुल गांधी अमदी अतय नेशनल अमदी रीजनल पॉलिटिकल पार्टी सिंगी मिरेप सिंगना मिखल की कैंपेन तौबा कनखलकली मिखल हौबगी अरोइबा मिकु फावबा चथगदौरिबा कैंपेन सिंग असिगी सरुक अमा ओइना बीजेपी की लुचिंगबा अमित शाह अमदी भारत की प्राइम मिनिस्टर नरेंद्र मोदी ना ओडिशा तेलंगाना अमदी आंध्र प्रदेश की कैंपेन रैली सिंगदा ऑपोजिशन पार्टी की मयोक्ता चैबंगांगबा वाफम कया फोंदोखरे अमरोमदा कांग्रेस प्रेसिडेंट राहुल गांधी नसु ngarang हरियाणा दा चटखिबा पार्वित्रावन यात्रा अमदी कांग्रेस जनरल सेक्रेटरी प्रियंका गांधी ना अयोध्या दा चतुना मिखल की कैंपेन सिंग चथखे तरातरे सुबह लोकसभा मिखल नक्सिलक्पगा लोइनना असम की एमपी की सीट मंगा की दमक सीटिंग एमपी अहुम यावना असम की तोंगान तोंगानबा महैरोइलुप सिंगी लुचिंगबा कया मिखल थेंगनगदौरी एप्रिल 13 असम दा पांगथोकदौरिबा लोकसभा मिखल की कॉन्स्टिट्युएंसी मंगा अदुदी तेजपुर कालियावार जोरहाट दिब्रुगढ़ अमदी लखीमपुरनी एमपी मिखल असिगी दमकता बीजेपी ना पार्टी असिगी सीटिंग लोकसभा एमपी अनि मिरेप ओइना थादोकली तेजपुर अमदी जोरहाट लाइबा सीटिंग एमपी अनि बीजेपी ना अनौबा मिरेप अनि ना सिंदोखिबना कॉन्स्टिट्युएंसी अनि असिगी मिखल गी अनौबा सकलोन अमा उबा फंगदौरी यूनाइटेड स्टेट्स ना इंडियन ओशन मथक्ता मखोई एयरक्राफ्ट पाइशन हंदुना इंडिया ना हंदक्ता टेस्ट तौखिबा एंटी सैटेलाइट मिसाइल की डेवलपमेंट लोन यंगसिन की हारिबा वाफम अदु अरानबनी हाइना पेंटागन न फोंदोरकले यूएस डिफेंस की वांगांगलोय लेफ्टिनेंट कर्नल डेविड डब्ल्यू इसबर्न यूएस ना इंडिया की मिसाइल टेस्ट तौबदा लोन यंगसिनखिबा लेते मदुगी ओना तैनाबदा यूएसटी इंडिया का मरी लेनरिबा मरी हेना फगरहनबा लेप्तना होनरिबनी हाइखि अदुम ओइनमक इंडिया ना कैदौरी हाइबा यूएस ना खंगदबा नते मालेम की चनबी मतुंग एना मरुप ओइरिबा लैबाक अमदी यंगथिनरिबा लैबाक सिंगना कैदौरी हाइबा खंजिनबा तंगाई फदे मसिमकना यूएस ना इंडिया ना मिसाइल टेस्ट तौबदा नोन ला यंगसिनखिबगी वाफम लेते हाइखि अरोइबदा मरोइबा पाव मुक हन्न पिजरी
कांग्रेस की मिरेप सिंह क्रिमिनल केस ता चेनबा ngakta ni haina BJP na maral sikre NEIDP amadi AITC Manipur Pradesh anina issue kya thengnamina naba yana cherolama khuyek pinakre CAB na Manipur yauna North East ta karimata sokadaba laite haina BJP ki National General Secretary Ram Madhav na phongdokre amadi maihorol dagi hauna sagona duna laklaba Manipur gi poni mutkhiba yabagi fibam da leire ngasi gi wenadi matang asida Manipuri Paulo Sinjare paumiyang tabiri ba mayam punamagpu ASHAPRIYA na mukana khurumjari